Hauzik Pau Sandona Pijari. Haukhiba Mei Ahumdagi KUKI Jo Kangbuna Maitegi Mathakta Landaduna Mi Kaya Hatpa Yum Lising Kaya Mei Thaduna Talakpadagi Masagi Mayum Yumfam Thadokuna Hingnaba Chelakpagi Kiningai Oiraba Thodok Masing Thingamdana Leiribagi Manungda Mei Kunipangi AHINGDA Serouda Yum Ama Mapandagi Thong So LONSILLAGA Hingna Mei Thaduna Hatkhibi Chahi Marifu Surabi Nupi Amagi Saru Sayang Karangarang Olaba Yum Adugi Atik Akai Maraktagi Fangbangam Kray KUKI militant Sangitam Tiraba Mihat Aduda LEIKHIDRABI Mara Leijadabi Ahal Oirabi Sorokhaibam Ongbi Ibetombi Debigi Mapuroiba Sorokhaibam Churachan Singh Matam Amada Indian National Army INA da Yauduna British Ki Mayokta India Gi Ning Tamba Fangnaba Lan Sokna Khiba Freedom Fighter Oiramle S Churachan Singh Bo Ing Kumja Lising Amaga Chamapan Marifu Ngakwi ing sok lising amaga chamapan humfutara nithoida matamadugi India ki Prime Minister Indira Gandhi na ikai khumnaba utuna manapi khraba miyoini lonana All India Forward Bloc nasu ing kumja lising amaga chamapan marifutara tareta ikai khumnaba utke Dr. APJ Abdul Kalam na India ki President oringai dasu ikai khumnaba utkraba misakni asigumba freedom fighter amagi loinabi ahalsu Oirabi Nupi asi laibak thiraba AHINGDA KUKI militant singna Maikai Kyadaki no Mai Kapsilaktuna Serouda Amadi Suknugi Maitei Kunsingda Landaratuna YUMGI Mei Thabada Punsi Lomkhibani LEIKHIDRABIGI KOKI Saru Tumba Police na Kona Olaba Yum Adugi Atik Akai Maraktagi Lokhatuna Janimski Morta Matam Khara Thamlaba Matungda Imung Manung na Loduna Aroiba Mathong Mangampang THOKHRABANI AHINGDA no Mai Kapa Amadi Yum Mei Thabagi Makhol Tabada Kinaraba imungi miyoy singna mabokta yum thadokuna chelasi haibada mahakti solmana yangna chenba ngamloidabana nakhoi hana chelo kona mahakpu amuk lobala u haibadagi nupi angang sing chen khibani haina imungi miyoy singna newtv yauna mapangi paumi team amaga ngarang mafam aduda chalubada hairakhe AHINGDA KUKI militants na nomai kablakpada LEIKHIDRABIGI masu nupa prem kanta maitegi oithangba makhut amadi oithangba puknopta maru amamam panduna Yamna Thina Soki, Mahak Sining Juta Hinghobani, Hojikti Soki Bamafam Laying Badaki Fagalakle. Thodok to THOKHRABA Matung Ta Ani Fazilakadorba Matam Asida. Ngarang Ahanba Oina Imungi Mioy Singaloinana, Paumitim Asna Yum Aduna Leplamba Yum Fam, Maija Kibagi Lem Hokak Marakta, Jangduna Puna Yengsin Minake. Yum Adugi Akai Atoy Marakta Changbada Prem Kanta Masung LEIKHIDRABIGI Mamaunupi Tampak Sanasu Yauke. Akai Atoy Singh Amadi Maina Chakraba Jingak Haidoktuna Yengbada President of OIRAMBA Dr. Abdul Kalamga Makhoigi Makpubo S Churachanga Namina Kiba photo ama Thadun Leiramba Thainake Lonana Mabong na Hiplamba Famung Mapada Thibada Leibang na Khumjinduna Leiramba Saru Masjid Kharaso Fangbangam Ke My biggest infam Oikiba LEIKHIDRABI Ibetombina Sizinaramba Potlam Singh Hapatrang ama Hangdoktuna Yengbada Maina loina chakpadagi tangoi oina leiramba thainake mahangna sizinaramba sanagi leiteng khara yawba kaukta amasu musin muna phangke loinana yum adugi thong KUKI militant singna mapandagi LONSILLAGA so amasung waikhusu taramba thainake AHINGDA kiningai oiraba thodok sing adu ningsing laduna LEIKHIDRABI ibetombigi masu nupa prem kanta amasung mamau nupi tampaksnana asomna paudam lakhe Chendri ngi se hai imanang chala si hai matam de noi hana chelo ai lo ba thar o hana hai bi da khoi hana chele na hang ta ma di le hore angang lo bo mu thar ka do ni thadri ngi si da khoina local emile si da chinsale khoi jo admai tor ka nongan ba pung manga ma khai taruk sai si da ima ji mu lo ba thar pa ne ba kamna ba di sunglep lep te mai ge mari je yam pen de thoi ba thogok ching je mi bu hingna mei tha ba phajana le hoi khangi bani na mei thara ka na sa ga si bani na khoi pen de yam nongai te yum ji pura sa e ba phung non jalaga mei thara me dei matung da angang si su nong mai na pa le khoi ite yai ma gi masa na Pasi Makongda Maga Kutamaga Pale. Sirena the Moina Kalaga Tombagi Steineva. Adi Matungagi the Koju Yum Zangmaki, the Nasibo Zangre, Yasi Habanum, the Koisanga is Yum Ying is Mangari, Ani Paracadore, Sarukara Panging, see, Sadim the Pangre. I keep on Anika Helap was right again, was firing Hore, Make Kangdang. Nupi and living I am a safety jaga the Pui, local Emily, maybe the Amber in Mapura Sale. Kojo Yums the Labonatam in Ibuki, Kona Pausi Piraka and the Koina, rescue town of Lapuneva. Yum de Praza Alerame, Mapandagi, Thong Sulon Selemo in the Mei Thaduna Hatkhibi Advana Ibo Selagi Davani.